Sakhangdaba singna Manipur ki khwaidagi ariba phurup ama oiriba Thadou phurup ki luchingba ama oibaga loinana BJP Manipur Pradesh ke wangang loisu oiriba Michael Lamjathang Haokip ki Yumda Nongmei kapsinbaga loinana Yumda sangnaga akai atoi thokhanlambagi loinana ki halambagi Thoudok-Pu Chief Minister Nongthongmam birena Yaningdaba Phongdorakli Thoudok adu pangnabagi thongni haina pendaba phongdokki Panbay abadi Thoudok ase ngarang numidangi pung 12 rom taba matamda Surachanpur gi Fileland Village laiba BJP gi wangang loi asige Yumda thokibani Chief Minister na social media X ki platform da thagalakpa mahaki warol da lamdam masige Sakhangdaba tribe amage mathakta atamna attack to bahibasi Manipur gi unity da singna bani loinana BJP gi wangang loi amage imung manung da attack to bahibasi akan mong da condemn tawi Thoudok adu da senary busingi mathakta legal gi oiba action lokhat kani hairi ngarang gi Thoudok asi thoktringi mamangda Manipur gi local TV channel amage kanane nabada Michael Lamjathang Haokip na sarugya khibani